Hauzik Pauki Meeoibagi Pauda Humpudara Suba International Human Rights Day pangthokhhre. Meeoibagi hak khongaonaba meeoi amata leingakna yengduna leiroi HAINA Chief Minister N Biren phongdokkhre. Amadi Manipur leingakki makhada leiriba loisangsing phaonaba watpana leingakki senpham kaya arembada manghalle. Kurumzari Times of Manipur News Ming Tabiriba Punamaku Arunbala Taramna Okchari Pau Sandongna Pizari. Meeoibagi hak khongaonaba meeoi amata leingakna yengduna leiroi right to freedom of expression ni haiduna lemzaningai oidaba mawongda migi ikai khumnaba mangba yaba wa ngangbiganu haina Chief Minister N Biren na haikhre. Manipur Human Rights Commission na sinduna Humbudra Suba International Human Rights Day ki thoram ngasi ahanba Manipur Rifles ki banquet hall da pangthokhhre. Thoram adu da wangang laduna Chief Minister N Biren na lamdam asida yamna fattaba hainabi ama lairi meeoi khuzok kharagi dabi phangnaba hotnabada state asida lairiba meeoi lakh kunga gi hakpu khongaonari ban kauriba meeoi singna makhoigi demand khaktamak mangda thamduna ban kauri ban aduna nongmagi surga imung puriba meeoi kayada piriba saitheng adudi uvide aigi hak phangnaba hotnabada migi hakpu sokpa yaba thabak tawbiganu haina mahakta appeal tawkhi ai oibai police officer oibai mission oibai anybody human right violation to without leveling any category on the subsaba action logani aduga subsana government ge support togani culprit to madu book tongna bahona bada minister oibai mantri oibai Chairman oibai aro mayam oibai aikhoi se meeoibani aikhoi bu se violate tobirakanu aikhoi gi hak pu se violate tobiganu haibani aikhoi na tawba khata ngang bosi police na tawba nga human right violation CM na haiba nga human right violation oiba misam natraga mi amana haiba tawba buna human right violation natraga di madu balance oide misam praja su yamna henjan na tawda phai human right tan bada se ngasigi example mi lising ani gi result ma haidok tabagi mi lising kunthra ge awa pi mi lising ani sin hai aikhoi gi right to khoi tan jabane som da lakh kunipan de lakh kunipan praja ma leiri si moidi sigi balance se khoi ye ga se pada and ai ngasi khoi nungai si damni ban gauraga su si bazar ban gi mami ta de loina praja loi satle it's a sign of changing. Praja ki bhap maturity se kya amla age. General strike mein mon ta logi dre bus. Maram jada. Mui ki do koi haidu oi haib nati ba. Court ki ngarang na hand lai ba. Matam kitang di piu dana hoi nomini ni humni atu ba da haidu na ba na ahin tum de ba hona di se. Ban ne ta ko le ba. Ada moi lising ani haido kadurdi fare somda nongmai hazira surga sama mayam ni keduk dageba ada court ki poni akoi na tarai ne ta gak naun khut habsi abun sunate moi gum boduna hayang police la ka da karino bolaiba ki fanam togdush praja ki fanam togdush karino Tharomgi guest of honor gi oiba world period na law minister Elzen Tukumar na numit asi ingsok lisingamuga chamapal nimphunipan gi December tarada United Nations General Assembly na malem asida leiriba meeoiba pumbada kuchu dharma nupa nupi lol gi khenaba thamdana chap manaba hak pifam thoi haiduna human right protection gi charter semduna chanahan khiba numenni malem asida leiriba meeoiba khudingmak right to life equality fraternity amasung dignity amaga loinana hingbagi hak lei adumakpu aigi hak phangnabagi damak migi hak sokhan badi yade haibasi aikoina kaufadi haina makha takhi. Human rights is defined as a right to life, liberty, equality and the dignity of the individual guaranteed by the constitution or embodied in the international covenants and enforceable by courts in India. However, the human rights in India is defined in the Protection of Human Rights Act 1993 must be so construed so as to give effect to the international covenants
in human rights to which India is a party, if there is no inconsistency between the human rights norms and the domestic law occupying the field. But human rights are not absolute. Thorum adugi President gi oiba warol pireduna Manipur Human Rights Commission gi Acting Chairman Advocate Khaidem Manina ban blockade asi law na yadi haina Supreme Court ki ruling fawba laikhre lamdam asigi ban gi chatnabi asi hanadagi di mayeng khara tare adubu mioi kharana lanai gi oiba dabi khara gi damak ban amadi blockade pu khulai oina seasonary mashimak yamna laibak thibani ban blockade ki chatnabi asi lefan ge hairabadi leingakna anti ban blockade law asi effective oina implement tawduna illegal oina ban tawriba mioi singi mathakta action lawkhatpa tangai fadi haiki ban thingnana ba akoge court na akoge khabar da pau phongba radio da tv da pau phongba si yadawegi interim oina ni ko taseng badi final din latri adumaina tangi ba adugi mong da manipur da su tongnana ba aina honorable minister su honorable minister su law minister su yawbidi aduna bancha ban tawba tarabodi ban caller sing se masi kari tawba yaba NSA panba yabra lo ma sema gade yare no ko maram chadan de ya ponte malam de chan batai mada migi freedom of expression adagi mi right to freedom right to protest se manghalle haibe yaba nate haba manghan na ba adug migi mawngda karam mawngda tawraga ban thingba se charak pe bangam gade ge campaign che to bangam gade ge haibe ge area du da aijo kupna study tawraga thijari madu sarkar mateng pangna ba I recommend to ge na khanji Manipur leingakki makhada leiriba loisangsing phonaba watpana leingakki senpham kaya arembada manghalle Directorate of Handloom and Textile na sen thadaduna loktak pat ki tongan ba mafam kharada sakhiba water handloom hut manga sidokkhre Manipur leingakki Directorate of Handloom and Textile gi makhada loktak pat leiriba ngami nupi singna ahangba matamda ehenba senthok lambi ama ohenba tanatana lamdam asigi handloom gi pothok sing marang kaina puthok nabagi pandamda loktak pat ki tongan ba mafamda water handloom hut manga lupa lising humdra manga sangna sakhibani apunba senphamna lupa lakh ahumga lising humdra manga ni Fisakon amamam thamliba water handloom hut manga adu sahi asigi November 13 da Tripura gi Forest and Environment Minister Sirbha Kumar Jamatiana haunabi matungina sangaduna lokta ke ngami nupi singna fisalon sagi thabak haurmlaba matung ngasi dagi nimit kharani gi mamangda sidokhibani hairi Hiramasi matangda Tom TV na phangba pawgi matunginadi loktak pat ki korjon manungda niyonggi matungina karigumba sang amata sava yaroi amadi ngami singna phumdida ringban semlaga nga phana nabasu hotnaba yaroi HAINA Loktak Development Authority ki maikaidagi athingba ama thamlakhibani hairi LGN na athingba thamlakhiba adugi mathakta Forest and Environment ki Minister Thaunawjam Syam Kumar na Loktak Pat kananabgi thabak mapung phana paikhatkani maramaduna Loktak Pat sohan bayaba thabak amata Loktak Pat ta paikhatpa yaroi Loktak Pat ta sagatliba sangsing lokthokadabani haiba akan bayathang tautharakpadagi water handloom hut sing adu lokthokibani hairi Leingakki loisangsingna pau phongdoknaba watpana state asigi senpham kaya manghanbata natana loktak ke ngami nupi singna fisakon lingduna ahangba matamda ahenba sen tanba ngamlagani haina thamlamba asa manghanliba asigi daita kanana pugadabano haibasi achawu wahang amadi oiri Haukiba Manipur Bidhan Sabha Mikhalda tongan ba Kendra Singda BJP gi mirep oikiba saknai raba politician ahum yauna mioi kunthra mathoi Manipur Pradesh Congress Committee da sanglakpada party asina taramna okre BJP thadoktuna Congress da sanglakhraba sing adugi manungda Langthabal Kendra da mirep oikiba veteran politician Okram Joy Uripo Kendra da mirep oikiba Dr M Dizamani amadi Kairao Kendra gi BJP gi hanagi Vice President oiramba Muhammad Abdul Rahman Khan Elias AR Khan yauri
Chaliba sahi asigi October anida Manipur gi Chief Minister N Biren athoiba mithunglen oiduna Manipur gi history da ihan hanba oina launch tawkiba private satellite channel lamjingba Times of Manipur Tom TV na tha ani gi telaba matamda Tata Sky da sandoktuna Manipur gi miyam khakta natana malem gi leibak nimfu humdoida lamdam asigi I paw sandoktuna lamdam asigi I paw gi lamda achouba ahongba ama purakpa asigi mari lainana lamdam asida leiriba civil society organization luf kayana wafam kaya phongdokna rakli Manipur gi oina akhoi Times of Manipur haiba asungba lamjingba groups na puthokpiba asung worldwide oiraba adumba country kayada akhoi yam ajana yengba ngamba Tata Sky gi through the yam ajana akhoi gi Manipur kunai gi nongma kangna thoiba thongdo wathok sing asi malem gi miyamda yenganna bo honaba da tops na lawriba achoba thongdang asi akhoi Manipur miyam gi damakta yam chawthok chaningai ne Toms matam sangna miyangi damakta miyangi voice malengi miyamdi yohana bohana bada achoba thaudang lobiu loinana ngasi toms na yamna tenba matamda aikogi tongan ba technique mayam ma adagi aikogi chingi tangi mayam ma thoiba thaudo wathok sing collect torganda uhan basima aikogi yamna chawthok chaningai ni adna tomna ngasi makhata abda aikoida ngasi thengnariba kunai gi awon ma porak na bo honabada positive thinking oiba positive akogi visual oiba mayam ma sagat piraganda aikogi Manipur si malengi miyamda adumba achouba aikogi miyamna aikogi Manipuri kunai sibu hena masak thokpa adumba visualize oiba adumba news ama aikoi piba ngamgani habse achouba thajaba thamjari aduna toms matam laiba kibikta matam changna miyamgi thabak tobu ngambiu haiba wafamji thamjari Times of Manipur Koba, a channel ama, a iramdam sida safong of channel amana, a quay Manipur the two libatok the watok mayam sing a say, Malem get tongan mapum singi, cutting Maktaing and Bayabagi, satellite channel ama oina, Pangmagi Kudong Sabase, Masimu Nuaibadi, a Manipuri, history of Manipur, Hadare, Masigi, Moruina, Freski, can say information giganoti, Asukabatik Nuaibani, Asuna. Aikoina kha hujik ain tajabada khoi Times of Manipur sina malem ge tongan ba lebak nefum doi bo di yengba phangadori karino phangadori haibamda Manipur da thoi ba tog wathuk mayam singse hana Manipur da khangam da ba aikoina civil society organization natraga Manipur da leiriba tog wathuk mayam singse national gi amasung international gi oiba thakde yogdre ne people sing na mayam hainer modo madugi aikogi vacuum mama madugi hang bodu madi akoi Times of Manipur na sungchoi soide mens lagani Times of Manipur yengbiu Times of Manipur si Tata Sky gi channel da sungchoi soide na ubo phangagani masigi gi nungai basidi aikoin chen chongjariba Manipur gi saktam Manipur gi identity Manipur gi culture khudingmak singse malengi arena da yengba phangalagani habagi nungai base masi yamna nungai aduna asugum laba Times of Manipur gi asugum laba Thomi Singh Habatare, Mayam Singh si Hena ngasi orekli basidigi lebak ni fum doi oibase masida nataba tungan lebak around the globe haidare globe sida leribo kuding mangna maruina north kanoda Antarctica da aduga south da north pole da south pole da loina yengba ngambu oi hena north pole da musuk south pole da hena kuding makse yenghanba ngamagi kanosu Tobu Oisino Haidana, Committee of Civil Society Kanglepak, CCS. Akoi Manipur the Twiba Todo Manam Sinche, Matam Kayaki Mamang Degi, Pau E Pau Sing Shita Sing particularly news. She am demand of the Lapase, Tom TV Sinat Kogi Yamna, Sobokudong Sabama, Pangena Konelogeni, and a Sugumba Hairiba Tom TV channel say, Amongana using my Katika appeal to Zerishi, Masi. Hena tongan bat lebaki hujik Manipur da particularly Manipur da thoiba day to day issue mayam jingi news da natna akoi tongan ba entertainment gi tongan ba any discussion any forms of akoi gi leiriba activities mayam jingi sidagi jo hapsalaka na malem gi miyam da khangan bi ba aduna hairi bi khangan ba ga loinana tom TV channel jingi akoi prithvi gi arena da masigi akoi gi Manipur gi Tom TV channel Sina Pidama Pangwase, Masi Araiban Nati, and a Kunitamzani. Howzik Pau Maraktan attend the break Amatang Luxury. Tom TV
the first private satellite TV channel of Manipur. Now available at Tata Sky on channel number 1973. Break matungda mayam bamuka hana taram noksari. All Manipur DPC completed candidates of Manipur Police Constable Male 2013 na DPC gi fal haidok tabagi mayokta ngarang ahing nongyai dagi Manipur pumbada kokhiba pung nimpuni pan gi total shutdown maram oiduna mafam kharada mahosa gi punsida akaiba pikre adum oinamak Imphal gi khwairamban kaithel yauna ayamba mafam singdadi total shutdown asigi thoidokpa mami takide. Airport Authority Employees Union na airport pu privatization taunaba thaurang lokhalakpagi mayokta ngasi Imphal gi International Airport ki campus manungda laiba gari thamfamda wakat mifam sathakhre wakat mifam aduda saruk yakhiba union gi branch secretary Khwairakpam Susandrana tha asigi kunipan phawbagi manungda Airport Authority na union asina taliba dabi asigi waroisin puraktrabadi mathangi numitagi nomagi oiba siswag strike khongjang sangsingani haiki से माने सोल्यूशन नहीं ला पाया तो हम लोग और ज़्यादा इससे ज़्यादा स्ट्रॉन्ग करेंगे। और सुरेश प्रभु का एक ताजुब और बीजेपी सरकार का एक ताजुब बात ये है, पहले उन द बिगिनिंग उन्होंने 15 में जब शुरू किया था उन्होंने शोर दिया था, उन्होंने एश्योर भी दिया हम लोग और प्राइवेट नहीं करेगा, आप लोग अपना से बना लो, अपना से इम्प्रूवमेंट कर लो, हम लोग इन्वेस्ट करेगा बोल के। इवन फॉर एग्जांपल कोलकाता एंड चेन्नई अभी इसी नाम पे नहीं है, पहले 5 एयरपोर्ट का नाम था उसी टाइम 15 में भी एक इशू था, वो बीजेपी सरकार सुरेश प्रभु का अंदर में जो है था सिविल एविएशन मिनिस्टर कैबिनेट का, इसी ने एश्योर दे दिया था। तो जब नया आया तो उन लोग खुशी हो गया, ठीक है और दोबारा प्राइवेटाइज पीपीपी मॉडल नहीं होंगे तो करेगा बोल के दे दिया। फिर अचानक इस बार कैसे शुरू हो गया ये पता नहीं है, बस इसके अगेंस्ट। Malom Gram Panchayat na sinduna ngasi Malom Tuliay ma ibudau lai pakhangba haraubongda nauna saba solar lamp ngasi haunabi matung ina sangakre Sadbhabana gi makhada airport leiriba manga suba JNK Rifles na solar lamp tara sangakre thauramadu da sarugyakiba 9 sector Assam Rifles ki commander brigadier Amit Kaptial Malom Gram Panchayat ki pradhan Laisram Ingocha amadi atai saknairaba mioi kayana sarugyaki Tharum aduga mari lainana brigadier Amit Kaptial na high Sadbhabana, if you translate in English, means goodwill. So it is a small gesture of goodwill on part of the army and the Assam Rifles towards the people of Malom, and it is a small contribution from our side as a gift to the people of Malom. And for this, I would like to compliment the CO Firecrackers for taking this initiative and heeding to the request and implementing the project. Numit kunmangani sathagadaba free winter badminton coaching camp ama ngasidagi uripok khumantem laikai dalaiba Imphal Western Club tak court phongdokkhre Imphal Western Club na sinduna pangthokpa coaching phongdokpagi thauram aduda Manipur Badminton Association gi secretary N Syam Kumar, District Badminton Association Imphal West ki secretary Sanjeev Sharma amadi Imphal Western Club ki president TS Biren na thauram mapu oina sarugyaki under 17 amadi masigi makhada laiba sanaroi singi oiba coaching asida punna sanaroi humpurom na sarugyari coaching asigi matangda Western Club ki president TS Biren na Club asina ngasi phawbada sanaroi kaya puthokkhre anoba sanaroi semgatnaba pandamda coaching asi pangthokpani haiki winter akhoi badminton coaching asia angang singi damakta kaino toboni haibadana akhoi paisa nongsa laudana khotna yamna kaino tobona te akhoi di yamna seng thamoi sengna angang singi tungi yai phanabagi damakta akhoi na mohoi gi damakta freely mateng pangjabani Manipur Badminton Association MBA gi secretary N Syam Kumar MBA gi makhada national amadi international player kaya puthokkhre makhata na puthokna ba tongan ba tournament pangthokna ba honori haiki January dagi hona khoi atopa Indonesia dagi coach ama go yamna kan contact tawjari aduga atopa India gi academy dagi coach amani ama lor kanda huji ga khoi gi Manipur da advance player khar leijari khoi gi India gi rank ta salaba player me ama loina na khoi selective tawrabo kanda khoi na huji ki foreign coach gi makhada tha hum gi
coaching ama ko yam thuna January dagi hauna ba huji ko sem saduna lai Nupila Ningsing Numit Observation Committee Ziribam na sinduna Nupila Ningsing Thawrong Kamari Lainana ngasi Ziribam da Nupi Singi Oiba Lamsang Lamzen ama pangthokhhre Kanglup ani thokna pangthokhiba Lamsang Lamzen adu Ziribam gi Sandrapur dagi hauraga Ziri Lamkhai da Lamthungpham oiki Sahi Nimpugi Lakanglupta CS Aruna KS Ibema Amadi L Sorozenina Mathangsina Ahanba Ani Suba Amadi Ohum Suba Taki Sahi Nimpugi Makhadagi Kangluptana Ai Susila TS Thoibi Amadi AMA Mana Ahanba Ani Suba Amadi Ohum Suba Taki Lamzen Aduda Nupi Chamarom Henbana Saruk Yaki Paugi Marakana Atenba Break Amatanga Break matungda mayamba mukahna taram noksari State Mangagi Assembly Mikhal Hek Haidokpaga Prime Minister Narendra Modi Lakadoriba Ingsok Lising Anitara Mapangi Lok Sabha Mikhal Gidamak UPA gi Chairperson Sonia Gandhi gi Kendra Oiriba Rai Bareli da Akanba Mongda campaign Chathanaba Sem Sakre Rai Bareli gi campaign Hek Loibaga Prime Minister na Allahabad ta Kumbh Mela gi Sem Sariba Thabak Thaurang Sing Yengsingadori Amaromda Tha Asigi Athengbada Sarukta Varanasi constituency da su Chatkani Amadi Uttar Pradesh ki Gazipur da Ingsok Lising Anitara Mapangi January gi Angan Basarukta Pangthokhadoriba Rally Amadasu Warol Pigani Loinana Varanasi gi Pangthokhadoriba Prabasi Bharatiya Divas ta Saruk Yabaga Loinana Kumbada Lai Khurumba Chatkani श्रीमती अर्चना पोर्ते जी हमारे बीच में लोरमी क्षेत्र से प्रत्याशी हमारे टोकन साहू जी साथ ही हमारे कोटा विधानसभा से प्रत्याशी काशी साहू जी हमारे लोकप्रिय सांसद भाई लखनलाल साहू जी और हमारे Naga Council Dimapur gi lising makhada Public Action Committee Hoho Tribe Taramapan Amadi NGO Singna ngasi ayuktagi Dimapur da ban kaukhre ban asi multiple taxation loop semba mi pharga sen tanba mi pha mipun tawbagi mayokta kaukhibani nakalamarom November kunda Raben Honda showroom da nongmai kapsilambagi thogdokta chenaba miosing ngasi fawba phabangamdana leiribani PAC na ban asi saugat piu haina miyam da thamlakli Madhya Pradesh ki Mikhal gi fall lauthokringai mangoinana Election Commission na numit aduda chanagadaba law and order amasung laukhatkadaba section thaurangi chana kanglon sing khanghankre Chief Electoral Officer VK Kantha Rao na numit aduda webcast tawba yaroi loinana Wi-Fi thingjengani HAINA State Authority da khanghankre loinana board masing thigadoriba hall khudingmakta CCTV camera thamgadori Ngasi Manipur da phongna khiba pause singda kari kari maru iba pau yaw bage habadu mayam punna mungking minasi Sangai Express Fact Encounter gi chap chaba document thakhre Manipur gi thodok singdi CBI na FIR manga lokhatkre Laina oil pump ki mapu ahuba yare Laibak sin thukna khongjang sangsin gadori Pokna firm Phongthok watpadagi lomising kokta khut hapnare phongthok watpase yenglaga ahen bacheng bibinaba taknaragadi karam siam aroga fair lising ni tara nipan loisangsing floating dispensary na ngamisik layeng gadori IMC ki house da puthok lagani opposition councillor International Human Rights Day lakpada korkom da miyam da pausel pirakli Naharul gi thodang Lok Sabha Mikhal gi Code of Conduct Laktringaida Ayush Sakwat Hanaba Project Thaduna Senthang Longnaba Hotnari Zenta Kumar Manipur macha ahum Dimapur da Army na fact encounter da hat khibagi thodok Sarkar na SIT semdana thizin gadabadi Bablu Loitongbam Phazin khibasing numit humni gi manung da thadok naba khanghankre crime sing thinge hairabadi victim singna justice phangnaba hotnagadabadi khairem mani Huyen Lan Pau Supreme Court ki yathang matung ina Manipur da sathakhiba extrajudicial oiba mihat ki casing CBI na nauna thigat lakpa Jun 19 da hat khiba yauna case manga gi FIR nauna lokhatkre Naubi Ronel amasung Prem mihata army cheni haibgi khudam oiba yaba chesang phangle
Imphal to Puljeribam rail lambida malemgi khwaidagi wangba railway bridge sabagi thabak loisilakle. Sana Laibak Sasinaba khut thoknaba da yawba personnel sing sena medal lawnaba hotnaramle bablu yu sunglaga mapanda thadokpagi ayaba pibiu TI Sam Kumar insurance yahunaba che sang sing thagalaknaba hawkers na khangalakli Harbel Garden sing semgatpagi thabak paikhatlagani Zen Kumar Isel Express Magun Laiba Primary Education Haibasi Tungi Sakhotpa Khunai Amagidamakni Magun Laiba Education Puraknabagidamak grassroots tagi quality lehenba darkar oi TI Sam Kumar Meeoi kharagi dimana khunai asigi miyambu wahanbadi chumde khaidem mani miyambu nampuda thamnaba hotnarakli One India Award phanglakpada taramna okhre paukhumse mai thadokhiba leite Ireibak Manipur ki praja sing 3 crore gi CISU na paring naina hatkhiba SIT semdana thigat hansi Blunt blockade tawhandanaba logi oiba mityeng sanglagani nupida sathaba crime thingnaba lenga ki thorang leire angang sing makhong sengna mahi tamhangadabani Loisalakpada maruiba paw amuka hanna Umpudara suba International Human Rights Day pangthokhhre Meeoibagi hak khongaonaba meeoi amata leingakna yengduna leiroi HAINA Chief Minister N Biren phongdokkhre Amadi Manipur leingakki makhada leiriba loisangsing phaonaba watpana leingakki senpham kaya arembada manghalle Hauxiki wenadi Manipur paw matang asida loijare Times of Manipur News miyeng tabi punamapu Arunbala mukha hana khurumjari